Lakle Inspector Ahan mamakta late night story tabiri basing mujem sagurjamna taramnok chabagaloinana ikok nona khurumjari ngasi su podona laksari Diamond Radio Channel gi late night story da Inspector Tayai taragani pan suba tangkal Inspector Tayai gi mahaki station adumakta leiba Roshan amadi Kumar makhoi anibu sizinaduna yamna haisingna Inspector Tayai station dagi kauthonuga namduna phaki amaromda Minister Babuna tabak asida chenaraktanabagidamag Roshan amadi Kumar bu makhong amadi makhutta nongmaina khetuna palhanki ngarang santok sakiba 13 subagi makha tamphana chawbada call torki chawba tariba pausibu madam achumani ngarang do tayaiga iga palerom da chasi haiduna chapani adubo yamna chikni plan to bayamna male plan to baibadi chawba asing mudu hayo nangna khangba gari lege madam akhoi station dagi SI Roshan amadi Kumar makhoi ani ne SP na harapagi matungina palenda pot ama landuna lakani haribudu phaba chakadabani haiduna akhoi da pawpiraki madugi matungdagi aiga tayaiga mafam adu da chapani lambi da Kumar thingnabadagi aina palenda le horga tayaiga chatmina khibati adabu Roshan amadi Kumar makhoi ani di soktuna lerame makhoi na haibagi matungina tayai di nongmaina patkre aduga mahakki asokpa masado lok phawduna ching adudagi miyoi sing aduna poduna chatkhre basini madam chawa ai di thajaba ngamti mase soidena makki khujin tarang orangadaba male madam ai samona su thawdogase ai hekta ba matamda mafam aduda khonglei thuna sangchitke loinena mafam adudagi asokpa Kumar amadi Roshan makhoi hospital puki adubu akhoi mafam aduda fana koina operation chathaduna leke adubu meda makhoi gi khongul kari mata libu fangkiti adugu meda kari guma Inspector Tayaina nomaina panbo orbadi lambi de e marik kharadang orbasu tagani adubu lambi de e marik amata tati aduna Roshan amadi Kumar na Inspector Tayai nomaina kaptuna mafam adudagi asokpa masa pugre habase masi thajaba ngamti adu chawa karino makok thomasinga tanaraga kari khongtang paikani haige madam hauji makha tabasi ehen ma force ka loinana mafam adu thibu humagi thabak chathari beta pare chawa adu pau hek phangbuga ingoda pau do soidana piru ai hospital da jatuna ai ipa to unaruki hoi madam ima du yamna pakhalani madam khoina khare yengchin biu SP sir karino tawri thabak sibo karino ba sir yamna lebak thiba thawdon SP aduk thenglaba matam maduda kari pot lakani haduna police personnel su yaudana SI aniga inspector maga mafam maduda thabadubu madubu kari matawno sir aigi oinadi sir masi inquiry ma tawbuna chungani sir aigi oinadi makhoi bu mafam maduda chalu haikhiba leiti adubu SP police station adudagi phangbo pawgi matunginadi SP ne pirpo order magi matungina mafam aduda makhoi chatkibani hai Inspector Tayai da paw hana pidana makhoina paw adu mataw kramna phanglaga mafam aduda chana honabano sir athuba matam de inquiry ma toroga aseng ma karino habadu khangna hona ge sir SP masi police ekhoi gi khwai digi mai chopningai oibuwan lambi dagi ambush toroga police personnel ani shohalaga Inspector amabu nomaina kaptuna pharaga puke habasibu miyam asigi mamang de khoi kari hoiba thage sir mafam adu da hosi so akan mo operation chathari SP thabak ase khara thuna loisana bohon adu natrabadine mase tungde yamna faroi miyam ge hola kaniko fani sir amarom da tampa hospital da Tayagi mama unabalaki ima pawa si tabirabri ma tampa pawa si tare Tayai bu mataw karamna mafam aduda kamaina karino thole ba thawdok sibo
ꯃꯈꯣꯏ ꯑꯅꯤꯕꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯝꯂꯝꯂꯒ ꯇꯌꯥꯏꯕꯨ ꯃꯤꯐꯠꯇꯁꯤꯡ ꯑꯗꯨꯅ ꯄꯨꯈꯤꯕꯒꯤ ꯃꯔꯝꯁꯤ ꯀꯔꯤꯒꯤꯅꯣ ꯇꯝꯐꯥ? ꯃꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯑꯣꯏꯔꯝꯒꯅꯤ꯫ ꯏꯃꯥ, ꯑꯩꯁꯨ ꯌꯥꯝꯅ ꯆꯤꯡꯅꯩ꯫ ꯍꯟꯗꯛ ꯃꯍꯥꯛꯅ ꯇꯧꯔꯛꯂꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯃꯥꯒꯤ ꯃꯇꯨꯡꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯌꯦꯛꯅꯕꯗꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯊꯣꯟꯕ ꯊꯧꯗꯣꯛ ꯑꯃ ꯃꯥꯜꯂꯤꯕ꯫ ꯇꯝꯐꯥ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯇꯌꯥꯏ ꯑꯩꯅ ꯃꯨꯟꯅ ꯈꯪꯏ꯫ ꯃꯍꯥꯛ ꯍꯧꯖꯤꯛꯁꯨ ꯍꯤꯡꯂꯤ꯫ ꯏꯃꯥꯅ ꯈꯪꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯇꯌꯥꯏꯗꯤ ꯀꯅꯥꯅꯁꯨ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯍꯟꯕ ꯉꯝꯃꯣꯏ꯫ ꯏꯃꯥ, ꯃꯗꯨꯃꯛ ꯁꯣꯏꯗꯅ ꯑꯣꯏꯕꯣꯏꯁꯅꯨ ꯏꯃꯥ꯫ ꯑꯗꯨꯒ ꯇꯝꯐꯥ, ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯇꯌꯥꯏꯅ ꯃꯄꯨꯟꯁꯤ ꯃꯥꯡꯈꯤꯕ ꯑꯣꯏꯔꯝꯂꯕ ꯇꯝꯐꯥ, ꯑꯩ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯆꯥꯎꯊꯣꯛꯆꯒꯅꯤ꯫ ꯑꯩ ꯏꯆꯥ ꯇꯌꯥꯏꯒꯤꯗꯃꯛ ꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯣꯏ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯅ ꯅꯣꯛꯀꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ, ꯁꯅꯥ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯑꯆꯨꯝꯕ ꯀꯌꯥ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯇꯌꯥꯏꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨ ꯃꯥꯡꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯆꯥꯎꯊꯣꯛꯆꯒꯅꯤ꯫ ꯏꯃꯥ, ꯌꯥꯝꯅ ꯋꯥꯔꯅꯤ꯫ ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤ ꯃꯥꯜꯂꯦ꯫ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯏꯃꯥ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯗꯨꯒ ꯏꯃꯥ, ꯀꯔꯤꯒꯨꯝꯕ ꯇꯌꯥꯏꯅ ꯂꯥꯏꯕꯛ ꯊꯤꯗꯨꯅ ꯇꯥꯏꯕꯪ ꯑꯁꯤ ꯊꯥꯗꯣꯛꯈꯤꯕ ꯑꯁꯦꯡꯕ ꯑꯣꯏꯔꯕꯗꯤ ꯏꯃꯥ, ꯅꯆꯥ ꯇꯝꯐꯥꯅ ꯅꯆꯥꯅꯨꯄꯥ ꯇꯌꯥꯏꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩꯒꯤ ꯍꯦꯛ ꯑꯄꯣꯛꯄꯤ ꯏꯃꯥꯕꯨ ꯑꯩꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯊꯥꯗꯣꯛꯂꯛꯏ꯫ ꯏꯃꯥ, ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯌꯨꯝ ꯄꯥꯜꯂꯣ꯫ ꯇꯌꯥꯏꯒꯤ ꯃꯪꯂꯥꯟ ꯑꯗꯨ ꯃꯪꯐꯥꯎꯅꯅꯕ ꯑꯩꯅ ꯁꯣꯏꯗꯅ ꯍꯣꯠꯅꯒꯅꯤ ꯏꯃꯥ꯫ ꯇꯝꯐꯥ, ꯅꯪꯒꯤ ꯐꯤꯔꯦꯞ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯏꯃꯥꯅ ꯊꯥꯒꯠꯂꯤ꯫ ꯑꯗꯨꯕꯨꯅꯦ, ꯅꯪꯁꯨ ꯁꯥꯒꯩ ꯑꯃꯒꯤ ꯅꯤꯡꯉꯣꯜꯅꯤ꯫ ꯅꯪꯒꯤꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯂꯩ꯫ ꯅꯪꯅ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕꯗꯨ ꯇꯝꯐꯥ, ꯏꯃꯥꯅ ꯈꯪꯉꯤ꯫ ꯀꯔꯤꯝꯇ ꯋꯥꯔꯨꯅꯨ꯫ ꯄꯥꯎ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ ꯑꯍꯥꯟꯕꯗ ꯑꯩ ꯀꯞꯈꯤ꯫ ꯑꯗꯨꯕꯨ ꯇꯝꯐꯥ, ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯀꯞꯂꯔꯣꯏ꯫ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯇꯌꯥꯏꯗ ꯑꯩꯅ ꯊꯥꯖꯕ ꯊꯝꯃꯤ꯫ ꯁꯣꯏꯗꯅꯃꯛꯀꯤ ꯃꯍꯥꯛ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯏꯃꯥ, ꯃꯗꯨꯃꯛ ꯑꯣꯏꯕ ꯑꯣꯏꯔꯁꯅꯨ ꯏꯃꯥ꯫ ꯄꯥꯕꯨꯡ, ꯄꯥꯕꯨꯡ, ꯐꯧ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯔꯦ꯫ ꯀꯔꯤ ꯇꯧꯔꯒꯦ ꯊꯣꯏꯊꯣꯏ? ꯄꯥꯕꯨꯡꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯕꯤꯔꯝꯕ, ꯑꯗꯨꯒ ꯂꯩꯄꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯌꯥꯏꯐꯅꯕ ꯍꯣꯠꯅꯔꯤꯕ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯗꯣ ꯉꯔꯥꯡ ꯃꯣꯔꯦ ꯂꯝꯕꯤꯗ ꯊꯕꯛ ꯑꯃ ꯆꯠꯄꯗ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯕ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯑꯅꯤ ꯁꯣꯛꯂꯒ ꯃꯍꯥꯛ ꯃꯁꯥꯁꯨ ꯑꯁꯣꯛꯄ ꯑꯣꯏꯅ ꯑꯦꯝꯕꯨꯁ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯐꯥꯔꯒ ꯄꯨꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯔꯤ ꯃꯗꯨꯕꯨ ꯑꯣꯏꯕ ꯌꯥꯕ꯭ꯔꯥꯅꯦ? ꯊꯣꯏꯊꯣꯏ, ꯃꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯤꯅꯤꯁꯇꯔ ꯕꯥꯕꯨꯒꯤ ꯄ꯭ꯂꯥꯟ ꯑꯣꯏꯒꯅꯤ꯫ ꯑꯩ ꯈꯪꯏ꯫ ꯑꯩꯉꯣꯟꯗ ꯊꯣꯛꯄ ꯊꯧꯗꯣꯛꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯄ ꯑꯣꯏꯒꯅꯤ꯫ ꯑꯩꯒꯤ ꯀꯣꯛꯁꯤꯅ ꯅꯤꯡꯁꯤꯡꯂꯕꯗꯤ ꯃꯐꯝ ꯑꯗꯨ ꯇꯥꯛꯇꯨꯅ ꯑꯩꯅ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯍꯥꯏꯔꯕꯗꯤ ꯇꯌꯥꯏꯕꯨ ꯁꯣꯏꯗꯅ ꯀꯟꯕ ꯉꯝꯒꯅꯤꯁꯦ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯆꯤꯡꯂꯣꯟ ꯀꯌꯥ ꯈꯣꯡꯅ ꯂꯥꯟꯗꯨꯅ ꯂꯥꯛꯈꯤꯕꯅ ꯑꯩꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨ ꯅꯣꯡꯆꯨꯞꯂ ꯅꯣꯡꯄꯣꯛꯂ ꯃꯈꯥꯔ ꯑꯋꯥꯡꯂ ꯑꯩꯅ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯤ꯫ ꯄꯥꯕꯨꯡꯅ ꯅꯤꯡꯁꯤꯡꯂꯕꯗꯤ SP ꯗ ꯅꯠꯇ꯭ꯔꯒ DGPꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯨꯔꯕꯗꯤ ꯁꯣꯏꯗꯅ ꯇꯌꯥꯏꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯈꯔꯗꯤ ꯑꯣꯏꯒꯅꯤꯌꯦ ꯄꯥꯕꯨꯡ꯫ ꯆꯨꯝꯃꯤ ꯊꯣꯏꯊꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯅꯤ? ꯋꯥꯐꯝ ꯑꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯇꯧ ꯀꯔꯝꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯐꯥꯎꯅꯒꯅꯤ? ꯄꯥꯕꯨꯡ, ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯁꯤꯗꯁꯨ ꯇꯌꯥꯏꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯅꯅꯕꯒꯤꯗꯃꯛ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯂꯩ꯫ ꯑꯗꯨ ꯑꯩ ꯏꯆꯦ ꯇꯝꯐꯥꯗ ꯍꯪꯉꯒꯦ꯫ ꯏꯆꯦ ꯇꯝꯐꯥꯗ ꯍꯪꯉꯒ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯑꯃꯗꯤ ꯄꯥꯕꯨꯡꯅ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯄꯥꯕꯨꯡꯁꯨ ꯈꯔ ꯅꯤꯡꯁꯤꯡꯉꯨ꯫ ꯄꯥꯕꯨꯡꯅ ꯃꯐꯝ ꯑꯗꯨ ꯈꯪꯂꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯐꯝ ꯑꯗꯨꯗ ꯇꯌꯥꯏꯕꯨ ꯄꯨꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯅꯤꯅꯦ ꯊꯣꯏꯊꯣꯏ, ꯑꯩꯕꯨ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯤꯅꯦ꯫ ꯑꯗꯨꯕꯨ ꯇꯝꯐꯥꯗ ꯄꯥꯎ ꯄꯤꯍꯟꯈꯣ꯫ ꯑꯩꯕꯨ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯒꯥꯔꯤ ꯑꯃꯗ ꯍꯥꯞꯇꯨꯅ ꯖꯪꯒꯜꯒꯤ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯀꯣꯏꯄꯨ ꯄꯨꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯃꯐꯝ ꯈꯔꯗꯤ ꯅꯤꯡꯁꯤꯡꯂꯛꯀꯅꯤ꯫ ꯐꯔꯦ ꯄꯥꯕꯨꯡ, ꯏꯆꯦ ꯇꯝꯐꯥ ꯂꯥꯛꯄꯒ ꯋꯥꯐꯝꯗꯣ ꯍꯥꯏꯔꯒ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ꯫ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ, ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯄꯨꯟꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯅꯪꯁꯨ ꯑꯩꯅ ꯇꯥꯈꯤꯕ ꯑꯋꯥꯕꯒꯨꯝ
ꯅꯪꯁꯨ ꯂꯝꯕꯤ ꯑꯗꯨꯗ Johnny Johnny Ipan ay sila lay Johnny Ichagi mit uhan khidaba Inspector Tayaydo Nangi na pan na mapam mamada phado na tame ha kari no ipan haisibo Madi mato karam na se Ichagi mit uhandre dana aduga nangi nanaw Kennedy su maro nang tinumay na thoktre aduga aigi nungsirabe inaw nangi na pokpado Inspector Tayaygi khutta laikhidre dana ha aina kaya da wana khangi Madugilaman Iban Kadaway da faraga thamina Iban Ay laman khumba pamay Ay Maki punchunga lusyan ba pami Iban Icha sidi aduni dana Karim da khalun Iban na nangi thona do thagalini Haujikti Aikoi nok kadabani Aikoi gi nok pugi matam haibudu yorobani ne Ngasi hayang magti mabu lusyan Matam khara mabu langna kiki Aduga taibang ngasi thadok tu salhan ki bataban Ipan Ikut sida nungmay amatang pihu Aduga mabu aigi mangda lepandana Makhong makut punchilaga Nungmay adugi maru loidribu phawba Mahaki hakchangda nungmay na kapa pami Ipan Aigi ipahat ki bagidama Aibo met uhan da bagidama Aduga Aigi nahunupa Kennedy gisu Maron senghan da bagidama Ngaiko Wafam se Lik oibe adre Aduga Aikoi gi aron maka laiba mafam aduda Chaluga tari Aikoi gi matam amuk laklaban Kari sunataba Inspector macha mahakumana Aikoi da pungtok tokba yabrane Ichabu mit uhan da bagidama Aduga Nangi nanaw nupa Kennedy buna Maron senghan da bagidama Aigi naw nupa gi Kunsi pikam na kibagi Madugilaman Ay loy na singari Napanane Matam chana nung kada harakani Ipan gi pawsi amna nung Ipan Mabu ikut pena Nung may nakaptun halaga Aigi ipa hat kibagilaman do Ay kumbangam jabo hoy jagay Ipan Karim tuwaron Ay Kennedy gi manak tamok jake Kennedy, yung Ngasigi kabar sinang uro bro Ngasigi kabar sinang udri bro Baba Ay ule Ay ule babo Ay ule Shagi pibam masi Mahang na suy na hen kidana Yengo Inspector Tayay Sakang dabasing ni embus torok padagi Nung may napalaba matungda Mahaki asok pa masado Sakang dabasing doon po doon na chatkre Aduga Police person ani masu Mapam aduda nung may nakapto ng hundok lam ni haribase Si uro bra Babo Ay ule babo Adu babo May karweo babo Ipagi bungo Nakoy ki uwi riba pibam sida Ay na tumina lerong kada paman bro Ay na Masipuno magsay Nanggi apo pa nanggi na pa Ay na nini Ha Babo nga Ay babo Numay pira babo Numay pira Makailaw babo Makailaw babo Mano Ay numay ka kay babo Ay inspector tayo Ay numay ka kay babo Ay babo hapa pa me babo Ay babo hapa pa me babo Ngaiko
ꯋꯥꯐꯝ ꯑꯁꯦ ꯀꯅꯥꯝꯇ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯅꯪꯒꯤ ꯅꯌꯥꯝꯕ ꯖꯣꯅꯤꯗꯁꯨ ꯍꯥꯏꯔꯝꯂꯕꯅꯤ ꯃꯍꯥꯛꯁꯨ ꯃꯄꯥ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯃꯤ ꯍꯥꯏꯔꯤ ꯅꯪꯁꯨ ꯅꯪꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒꯤꯗꯃꯛ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯃꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯁꯣꯏꯗꯅ ꯄꯨꯒꯅꯤ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯈꯨꯠꯇ ꯅꯣꯡꯃꯩ ꯑꯃꯃꯝ ꯄꯥꯏꯍꯟꯒꯅꯤ ꯎꯈꯣꯡ ꯑꯃꯗ ꯃꯈꯣꯡ ꯃꯈꯨꯠ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯟꯁꯤꯜꯂꯕ ꯇꯌꯥꯏꯒꯤ ꯃꯊꯛꯇ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯈꯨꯠꯇ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯕꯨ ꯁꯣꯏꯗꯅ ꯍꯥꯠꯍꯟꯒꯅꯤ ꯕꯥꯕꯨ ꯕꯥꯕꯨ ꯑꯩ ꯌꯥꯝ ꯍꯟꯅꯤꯡꯉꯦ ꯕꯥꯕꯨ ꯑꯩ ꯃꯌꯥꯝꯅ ꯍꯟꯅꯤꯡꯉꯦ ꯕꯥꯕꯨ ꯀꯩ ꯅꯨꯃꯤꯠ ꯇꯥꯗꯦꯁꯨ ꯕꯥꯕꯨ ꯑꯩ ꯃꯌꯥꯝꯅ ꯍꯟꯅꯤꯡꯉꯦ ꯕꯥꯕꯨ ꯍꯧꯖꯤꯛ ꯑꯩꯒꯤ ꯂꯩꯁꯦ ꯂꯣꯏꯅ ꯐꯖꯤꯟꯈ꯭ꯔꯦ ꯂꯣꯟꯁꯨ ꯑꯃꯗ ꯊꯣꯛꯇꯦ ꯕꯥꯕꯨ ꯀꯔꯤꯝꯇ ꯋꯥꯔꯨꯅꯨ ꯅꯪꯒꯤ ꯑꯄꯣꯛꯄ ꯂꯩꯔꯤꯕꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯅꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯅꯌꯥꯝꯕꯗ ꯑꯩꯅ ꯍꯥꯏꯔꯝꯂꯕꯅꯤ ꯋꯥꯐꯝ ꯑꯁꯦ ꯀꯅꯥꯃꯠꯇ ꯂꯤꯛ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯩ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯕꯨ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯃꯥꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯑꯣꯜꯂꯨꯒꯅꯤ ꯑꯗꯨꯕꯨ ꯑꯩ ꯂꯩꯇꯕ ꯃꯇꯝꯗ ꯑꯩꯅ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕ ꯅꯈꯣꯏ ꯈꯪꯗꯦ ꯍꯥꯏꯒꯗꯕꯅꯤ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕꯁꯦ ꯀꯅꯥꯃꯠꯇ ꯈꯪꯍꯟꯕ ꯌꯥꯗꯦ ꯍꯣꯏ ꯕꯥꯕꯨ ꯑꯩ ꯀꯅꯥꯝꯇ ꯍꯥꯏꯔꯣꯏ ꯕꯥꯕꯨ ꯑꯩ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯌꯥꯝ ꯀꯥꯞꯂꯨꯏ ꯕꯥꯕꯨ ꯑꯩ ꯂꯃꯟ ꯊꯤꯡꯉꯦ ꯕꯥꯕꯨ ꯃꯥꯗꯨ ꯑꯩ ꯅꯣꯡꯃꯩꯅ ꯃꯌꯥꯝꯅ ꯍꯥꯏꯔꯦ ꯕꯥꯕꯨ ꯌꯥꯔꯦ ꯏꯁꯥ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ ꯗꯣꯛꯇꯔꯅ ꯍꯥꯏꯕꯗꯣ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯍꯥꯟꯅꯗꯒꯤꯗꯤ ꯐꯅꯌꯥꯝ ꯐꯔꯦꯗꯅ ꯗꯣꯛꯇꯔꯅ ꯍꯥꯏꯕꯗꯨ ꯏꯜꯂꯨ ꯍꯧꯖꯤꯛ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ 이제 덤바 수디 아이레이 그리 하게 이제 인스펙터 때야이수 ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯀꯜꯂꯨꯕꯗꯒꯤ ꯃꯍꯥꯛꯁꯨ ꯗꯁꯥ ꯇꯥꯈ꯭ꯔ ꯃꯥꯜꯂꯦ ꯂꯝꯕꯤꯗ ꯃꯉꯣꯟꯗ ꯑꯦꯝꯕꯨꯁ ꯇꯧꯏ ꯍꯥꯏꯔꯤꯕꯁꯨ ꯏꯆꯦ ꯀꯅꯥꯅ ꯑꯣꯏꯔꯝꯒꯗꯒꯦ ꯏꯆꯦ ꯁꯨꯗꯤ ꯆꯞ ꯆꯥꯕꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯕ ꯄꯥꯔꯁꯣꯅꯦꯜ ꯑꯅꯤꯃꯁꯨ ꯁꯣꯛꯏ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯅꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯀꯔꯤꯒꯨꯝꯕ ꯀ꯭ꯂꯨ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯑꯩꯗꯤ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯏꯆꯦ ꯇꯌꯥꯏꯅ ꯇꯥꯔꯤꯕ ꯗꯁꯥꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯄꯥꯕꯨꯡꯕꯨ ꯐꯥꯈꯤꯕ ꯃꯤꯁꯤꯡꯗꯨꯅ ꯇꯧꯔꯤꯕ ꯖꯥꯠꯂꯣ ꯁꯨꯗꯤꯔ ꯆꯤꯡꯅꯕꯗꯤ ꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯔꯨꯒꯅꯤ ꯃꯈꯣꯏ ꯑꯅꯤꯕꯨꯅ ꯁꯣꯍꯜꯂꯒ ꯊꯝꯃꯝꯃꯒ ꯇꯌꯥꯏꯕꯨ ꯑꯈꯟꯅꯅ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯤꯗꯃꯛ ꯃꯈꯣꯏ ꯑꯍꯨꯝ ꯈꯪꯅ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯃꯔꯣꯝꯗ ꯆꯥꯎꯕꯒ ꯇꯌꯥꯏꯒ ꯆꯠꯃꯤꯟꯅꯈꯤ ꯑꯗꯨꯕꯨ ꯇꯌꯥꯏꯅ ꯂꯩꯍꯧ ꯍꯥꯏꯕꯗꯒꯤ ꯆꯥꯎꯕꯗꯤ ꯄꯂꯦꯟꯗ ꯂꯩꯍꯧꯈꯤ ꯊꯧꯗꯣꯛꯁꯤ ꯑꯁꯦꯡꯕꯔ ꯁꯦꯡꯗꯕ꯭ꯔꯥ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ ꯑꯃꯔꯣꯝꯗ ꯔꯣꯁꯟ ꯑꯃꯗꯤ ꯀꯨꯃꯥꯔ ꯃꯈꯣꯏ ꯑꯅꯤꯅ ꯄꯤꯔꯛꯄ ꯁ꯭ꯇꯦꯠꯃꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯑꯈꯟꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯆꯠꯄꯅꯤ ꯍꯥꯏ ꯃꯗꯨꯗ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯝꯕꯤꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯑꯦꯝꯕꯨꯁ ꯇꯧꯔꯛꯈꯤꯕꯅꯤ ꯃꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯁꯣꯛꯈꯤ ꯑꯗꯨꯕꯨ ꯑꯁꯣꯛꯄ ꯇꯌꯥꯏꯕꯨꯗꯤ ꯃꯇꯤꯛ ꯆꯥꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯆꯤꯡꯒꯤ ꯂꯝꯕꯤꯗꯨꯗ ꯄꯨꯔꯒ ꯆꯠꯈꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯕꯨꯅ ꯀꯔꯤꯒꯤ ꯍꯥꯠꯂꯝꯗ꯭ꯔꯤꯕ ꯋꯥꯐꯝꯁꯦ ꯏꯊꯥ ꯊꯥꯖꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗꯦ ꯁꯨꯗꯤꯔ ꯑꯗꯨ ꯏꯆꯦ ꯄꯥꯕꯨꯡꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯄꯥꯕꯨꯡꯅ ꯍꯥꯏꯕꯗ ꯊꯧꯗꯣꯛ ꯑꯁꯦ ꯄꯥꯕꯨꯡꯕꯨ ꯐꯥꯈꯤꯕ ꯃꯤꯅꯤꯁꯇꯔ ꯕꯥꯕꯨꯅ ꯇꯧꯕ ꯑꯣꯏꯔꯝꯂꯕꯗꯤ ꯃꯍꯥꯛꯄꯨ ꯃꯣꯔꯦꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯄꯨꯔꯒ ꯆꯠꯂꯨ ꯑꯗꯨꯒ ꯆꯤꯡ ꯐꯥꯎꯗꯨꯅ ꯆꯠꯁꯤ ꯃꯗꯨꯗꯒꯤ ꯖꯪꯒꯜ ꯂꯣꯝꯗ ꯑꯁꯨꯝ ꯆꯠꯈ꯭ꯔꯕꯗꯤ ꯃꯐꯝꯗꯨ ꯎꯕ ꯃꯇꯝꯗ ꯂꯝꯕꯤꯗꯨ ꯈꯪꯗ꯭ꯔꯕꯁꯨ ꯃꯐꯝ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯄꯥꯕꯨꯡꯅ ꯈꯪꯒꯅꯤ ꯍꯥꯏꯔꯤ ꯁꯨꯗꯤꯔ ꯃꯗꯨꯕꯨ ꯑꯁꯦꯡꯕ꯭ꯔꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯏꯆꯦ ꯍꯧꯖꯤꯛꯇꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯐꯥꯕꯒꯤꯗꯃꯛ ꯃꯐꯝ ꯀꯌꯥꯗ ꯙꯔꯅꯥ ꯐꯝꯃꯤ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯁꯤ ꯀꯅꯥꯅ ꯄꯥꯡꯊꯣꯛꯄꯅꯣ ꯃꯤꯆꯝꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯄꯨꯂꯤꯁꯇ ꯈꯨꯠ ꯊꯥꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯁꯤꯒꯨꯝꯕ ꯐꯦꯁꯇꯨꯟ ꯀꯌꯥꯃꯔꯨꯝ ꯄꯥꯏꯗꯨꯅ ꯃꯐꯝ ꯀꯌꯥꯗ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯏꯆꯦ SP ꯅꯠꯇ꯭ꯔꯒ DGPꯒꯤ ꯃꯅꯥꯛꯇ ꯏꯆꯦꯅ ꯄꯥꯎ ꯐꯥꯎꯕꯤꯕ ꯌꯥꯔꯕꯗꯤ ꯄꯥꯕꯨꯡ ꯄꯨꯔꯒ ꯖꯪꯒꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯠꯂꯕꯗꯤ ꯄꯥꯕꯨꯡꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯐꯝꯗꯨ ꯈꯪꯒꯅꯤ ꯍꯥꯏꯔꯤ ꯁꯨꯗꯤꯔ ꯄꯥꯕꯨꯡꯁꯨ ꯃꯁꯥ ꯌꯥꯝꯅ ꯀꯟꯕ ꯅꯠꯇ꯭ꯔꯤ ꯖꯪꯒꯜ ꯑꯗꯨꯗ ꯄꯥꯕꯨꯡꯕꯨ ꯄꯨꯔꯒ ꯆꯠꯄ ꯍꯥꯏꯕꯗꯣ ꯈꯔ ꯂꯨꯕ ꯑꯣꯏꯔꯣꯏꯗ꯭ꯔꯣ ꯏꯆꯦ SPꯅ ꯑꯃꯗꯤ DGPꯅ ꯀꯔꯤꯒꯨꯝꯕ ꯌꯥꯕꯤꯔꯕꯗꯤ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯍꯥꯏꯕꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯔꯛꯈꯤꯕꯅꯤ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯃꯕꯨ ꯉꯁꯤ ꯑꯋꯥꯐꯝꯗ ꯇꯥꯔꯕ ꯃꯇꯝꯗ ꯃꯇꯧ ꯀꯔꯝꯅ ꯌꯨꯝꯗ ꯇꯨꯃꯤꯟꯅ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯏꯆꯦ ꯑꯗꯨꯅ ꯏꯆꯦ ꯄꯥꯕꯨꯡꯒꯤꯗꯤ ꯑꯩ ꯁꯦꯟꯅꯖꯒꯦ
ꯑꯩꯁꯨ ꯆꯠꯄ ꯌꯥꯎꯖꯒꯦ SPꯗ ꯅꯠꯇ꯭ꯔꯒ DGP ꯑꯃꯨꯛꯇꯪ ꯎꯅꯕꯤꯔꯒ ꯄꯥꯕꯨꯡꯒꯤ ꯃꯔꯝꯗ ꯋꯥꯔꯤꯗꯨ ꯁꯥꯕꯤꯔꯒ ꯏꯆꯦ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯏꯆꯦ ꯐꯔꯦ ꯁꯨꯙꯤꯔ ꯀꯥꯟꯅꯒꯗꯕꯗꯤ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯍꯥꯏꯔꯕꯗꯤ ꯃꯁꯤ ꯃꯉꯥꯏꯔꯦ ꯏꯙꯧꯆꯧꯕ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯅꯪ ꯉꯥꯏꯕꯅꯤ ꯁꯣꯝꯗ ꯑꯝꯇ ꯂꯥꯛꯈꯤꯌꯨ ꯒꯥꯡꯃꯩ ꯏꯁꯥꯁꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯊꯛ ꯊꯛ ꯊꯛꯅꯤ ꯑꯩꯅ ꯉꯔꯥꯡ ꯇꯌꯥꯏꯕꯨ ꯃꯊꯟꯇ ꯊꯥꯈꯤꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯏꯙꯧ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ ꯇꯌꯥꯏꯗꯨ ꯃꯊꯟꯇ ꯊꯥꯈꯤꯕꯗꯨ ꯀꯔꯤꯒꯤꯅꯣꯕ ꯒꯥꯡꯃꯩ ꯁꯔꯒ ꯆꯠꯃꯤꯟꯅꯈꯤꯕꯗꯨ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯤꯅꯤ ꯑꯩ ꯆꯠꯄ ꯑꯃꯁꯨꯡ ꯃꯈꯣꯏ ꯆꯠꯄ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤꯗ ꯈꯦꯠꯅꯕ ꯂꯩꯕꯒꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯣꯔꯗꯔꯅꯅꯤ ꯁꯔꯅ ꯑꯩꯉꯣꯟꯗ ꯄꯂꯦꯟꯒꯤ ꯁ꯭ꯇꯦꯁꯟꯁꯤꯗ ꯂꯩꯔꯝꯃꯨ ꯄꯂꯦꯟꯒꯤ ꯁ꯭ꯇꯦꯁꯟꯁꯤꯗ ꯂꯩꯔꯝꯃꯨ ꯃꯍꯥꯛꯀ ꯀꯨꯃꯥꯔꯒ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯑꯁ ꯑꯩ ꯌꯥꯝꯅ ꯆꯥꯛꯈ꯭ꯔꯦ ꯏꯙꯧ ꯆꯥꯎꯕꯅ ꯈꯟꯕꯗ ꯊꯕꯛꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯃꯥꯟꯕꯒꯦ ꯒꯥꯡꯃꯩ ꯑꯩ ꯋꯥꯐꯝꯁꯤꯡ ꯑꯁꯦ SPꯗꯁꯨ ꯇꯝꯂꯝꯂꯕꯅꯤ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄꯗꯤ ꯁꯔꯒ ꯀꯨꯃꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ SPꯅ ꯄꯤꯔꯛꯄ ꯑꯀꯛꯅꯕ ꯄꯥꯎ ꯑꯃꯗꯒꯤ ꯄꯂꯦꯜꯂꯣꯝꯗ ꯄꯣꯠ ꯈꯔ ꯂꯥꯛꯀꯗꯧꯔꯤ ꯃꯗꯨ ꯐꯥꯕ ꯆꯠꯇꯕ ꯌꯥꯗꯕꯗꯒꯤ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯇꯥꯍꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯨꯃꯥꯔ ꯑꯃꯗꯤ ꯔꯣꯁꯟꯅ ꯈꯕꯔꯗ ꯃꯈꯣꯏꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩ ꯃꯈꯣꯏꯅ ꯍꯥꯏꯕꯗ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯅ ꯂꯝꯕꯤ ꯑꯗꯨꯗ ꯑꯔꯣꯟꯕ ꯄꯣꯠ ꯈꯔ ꯄꯨꯔꯛꯀꯗꯧꯔꯦ ꯍꯥꯏꯕꯒꯤꯗꯃꯛ ꯃꯈꯣꯏ ꯑꯍꯨꯝ ꯆꯠꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯇꯨꯡꯗ ꯃꯃꯤꯒꯨꯝ ꯏꯟꯅꯔꯤꯕ ꯑꯩꯈꯣꯏ ꯑꯃꯠꯇ ꯌꯥꯎꯗꯅꯅꯕꯒꯤꯗꯃꯛ ꯄ꯭ꯂꯥꯟ ꯑꯁꯤ ꯁꯤꯟꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯒꯥꯡꯃꯩ ꯑꯩ ꯋꯥꯐꯝ ꯑꯁꯦ SPꯗꯁꯨ ꯇꯝꯂꯝꯂꯕꯅꯤ SPꯁꯨ ꯑꯉꯛꯄ ꯐꯥꯎꯔꯤ ꯍꯧꯖꯤꯛ ꯀꯨꯃꯥꯔ ꯑꯃꯗꯤ ꯔꯣꯁꯟꯁꯨ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕꯅꯤꯅ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯑꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ SPꯅ ꯊꯤꯒꯠꯄ ꯌꯥꯏ ꯑꯗꯨꯕꯨ ꯏꯙꯧ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯁꯥꯔ SPꯁꯦ ꯐꯕꯁꯨ ꯃꯥꯜꯂꯦ ꯑꯗꯨ ꯈꯔ ꯐꯠꯇꯕꯁꯨ ꯃꯥꯜꯂꯤꯅꯤ ꯑꯗꯣ ꯑꯗꯨꯒꯤ ꯄꯥꯎꯗꯨ ꯈꯪꯂꯕꯗꯤ ꯈꯨꯗꯛꯇ ꯃꯥꯅ ꯍꯪꯂꯒ ꯃꯈꯣꯏ ꯑꯅꯤꯗ ꯆꯠꯈꯠꯂꯗꯤ ꯁꯣꯏꯗꯅ ꯇꯌꯥꯏꯒꯤ ꯂꯩꯐꯝꯗꯨ ꯃꯐꯝ ꯈꯪꯒꯅꯤ ꯈꯜꯂꯤꯅꯤ ꯏꯙꯧ ꯒꯥꯡꯃꯩ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ SPꯗ ꯍꯥꯏꯔꯝꯂꯕꯅꯤ ꯀꯔꯤꯒꯨꯝꯕ SPꯅ ꯇꯥꯗ꯭ꯔꯕꯗꯤ ꯑꯩ DGPꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯇꯌꯥꯏ ꯍꯜꯂꯛꯇꯕ ꯌꯥꯗꯕꯅꯤ ꯒꯥꯡꯃꯩ ꯀꯔꯤꯒꯨꯝꯕ ꯇꯌꯥꯏꯅ ꯍꯜꯂꯛꯇꯕ ꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯁꯔꯚꯤꯁꯀꯅ ꯀꯥꯞꯁꯤꯟꯖꯗꯨꯅ ꯑꯩ ꯄꯨꯟꯁꯤ ꯑꯁꯤ ꯃꯥꯡꯍꯟꯈꯤꯒꯅꯤ ꯒꯥꯡꯃꯩ ꯏꯙꯧ ꯑꯁ ꯄꯨꯛꯅꯤꯡꯗꯨ ꯈꯔ ꯐꯥꯊꯈꯤꯌꯨꯅꯦ ꯇꯌꯥꯏꯅ ꯍꯥꯏꯕꯗꯨ ꯀꯥꯎꯔꯕ꯭ꯔꯣ ꯑꯩꯈꯣꯏ ꯄꯨꯂꯤꯁꯇꯤ ꯃꯤꯌꯥꯝꯒꯤ ꯉꯥꯛꯅꯕꯅꯦ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯂꯩꯕꯅꯦ ꯍꯥꯏꯕꯗꯨ ꯅꯪ ꯀꯥꯎꯔꯕ꯭ꯔꯣ ꯏꯇꯥꯎꯅ ꯅꯨꯡꯁꯤꯕ ꯈꯛ ꯅꯠꯇꯦꯅꯦ ꯑꯩꯁꯨ ꯉꯔꯥꯡꯗꯒꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯅꯤꯅꯦ ꯏꯇꯥꯎ ꯀꯣ ꯇꯌꯥꯏꯗꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯀꯔꯤꯁꯨ ꯈꯥꯏꯗꯕꯅꯦ ꯃꯥꯗꯤ ꯑꯆꯧꯕ ꯑꯅꯦꯝꯕ ꯃꯥꯒꯤ ꯃꯐꯝꯗ ꯂꯩꯇꯕꯅꯤꯅꯦ ꯑꯗꯨ ꯅꯪꯅ ꯀꯔꯤꯒꯤ ꯃꯊꯟꯇ ꯁꯤꯖꯕ ꯍꯥꯏꯕ꯭ꯔꯥ ꯁꯤꯒꯗꯕ ꯅꯠꯇꯦꯅꯦ ꯏꯙꯧ ꯆꯥꯎꯕ ꯑꯩꯈꯣꯏ ꯁꯤꯒꯗꯕ ꯅꯠꯇꯦ ꯏꯁꯦ ꯇꯌꯥꯏꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯕ ꯃꯤꯁꯤꯡꯗꯣ ꯃꯈꯣꯏꯕꯨ ꯂꯣꯏꯅ ꯑꯩꯈꯣꯏꯅ ꯐꯥꯔꯒ ꯗꯟꯗꯤ ꯄꯤꯒꯗꯕ ꯅꯠꯇ꯭ꯔꯣ ꯏꯇꯥꯎ ꯀꯔꯤꯒꯤ ꯏꯇꯥꯎꯅ ꯄꯨꯛꯅꯤꯡ ꯍꯟꯊꯕ꯭ꯔꯣ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯇꯌꯥꯏ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯄꯨꯂꯤꯁ ꯑꯣꯏꯕ ꯇꯣꯛꯑꯁꯨ ꯇꯣꯛꯀꯅꯤ ꯑꯁꯨꯛ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯔꯨꯗꯣꯏꯅꯣ ꯑꯁꯤ ꯇꯌꯥꯏꯅ ꯑꯩꯈꯣꯏꯗ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩ ꯂꯣꯏꯅ ꯅꯤꯡꯁꯤꯡꯕ ꯑꯍꯤꯡꯗꯤ ꯇꯨꯝꯕ ꯌꯥꯗꯕꯅꯤꯅꯦ ꯑꯩꯒꯤ ꯃꯃꯤꯠꯁꯦ ꯑꯗꯨꯝ ꯄꯥꯡꯗꯨꯅ ꯂꯩꯕ ꯏꯇꯥꯎ ꯑꯩꯈꯣꯏ ꯅꯣꯡꯃ ꯂꯣꯏꯅ ꯁꯤꯒꯗꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯔꯝ ꯆꯥꯗꯅ ꯁꯤꯕꯗꯤ ꯌꯥꯔꯣꯏ ꯑꯩꯅ ꯈꯟꯕꯗꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯁꯟꯁꯤꯗ ꯂꯩꯕ ꯑꯣꯐꯤꯁꯥꯔ ꯈꯔ ꯌꯥꯎꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯄꯨꯝꯅꯃꯛꯁꯦ ꯔꯥꯖꯅꯤꯇꯤꯒꯤ ꯈꯨꯠ ꯈꯔꯁꯨ ꯌꯥꯎꯕ ꯃꯥꯜꯂꯦ ꯏꯊꯧ ꯒꯥꯡꯃꯩ ꯆꯨꯝꯃꯤ ꯀꯔꯤꯒꯨꯝꯕ ꯇꯌꯥꯏ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯊꯕꯛ ꯑꯁꯤ ꯇꯣꯛꯂꯕꯁꯨ ꯇꯣꯛꯀꯅꯤ ꯇꯌꯥꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯒꯅꯤ ꯇꯌꯥꯏꯕꯨ ꯀꯣꯏꯊꯤ ꯊꯤꯒꯅꯤ ꯃꯥ ꯁꯣꯏꯗꯅꯃꯛꯀꯤ ꯑꯋꯥꯐꯝꯗ ꯇꯥꯗꯨꯅ ꯂꯩ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩ ꯊꯥꯖꯕ ꯊꯝꯃꯤ ꯒꯥꯡꯃꯩ ꯑꯩꯈꯣꯏꯒꯤ ꯁꯔ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯅꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯒꯅꯤ ꯇꯌꯥꯏꯅ ꯍꯥꯏꯕꯗꯨ ꯅꯪ ꯀꯥꯎꯔꯕ꯭ꯔꯣ ꯑꯆꯨꯝꯕꯗꯤ ꯑꯀꯣꯟꯕꯗ ꯃꯥꯏ ꯄꯥꯛꯄꯅꯤ ꯐꯔꯦ ꯒꯥꯡꯃꯩ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯁꯤ ꯑꯗꯨꯒ
makha tarakpa pausung aise masidi yadrabadiko station asile tawriba mo aduga dayani inspector paikhombagi dam khonakhiba aduga minister babu ga yeknariba masipuna maki pause DGP da tamani Oi. Opa na thokini ko. Makhong dokana pun chili bro. Yamba. Adu gidi kain khan biro da. Makhong che amakana puliye. Oi, kadha ja. Noi che thaja drene. Noi ne scenery torga. Ama na thokidena tabak yo khredena. Nakoi ne section da budu digina tro. Amukan da thabak che tawrija. Afa bunu pani. Inspector Dayai Manipuri film ki maming amali Inspector Dayai Aikoi ki sarla kani aduga nangi damak ahau bo khudol kya porogan ai namai du nong thak ka sida nong khat padu warbo mafam masida kangna forga langja kwangna shekna ka pijaga dori bani ne masi minister babu gi aron basangai mafam masida lakhi bami di hingna pak hanki da bangatan adubu khwai digi sonju naraba chahi tara manga mafam masida lerakpa amadi nan thokredana adubu nahak na mafam aduda mahaki haukiba punsi wari punamak loina ningsinghale aduga aikoi gi mayokta thabak tongnanan bagidama chap chaba evidence thiduna leba nakhoi egi khutpuli bachi thado nakhoina asengba lamdam asige asengba mapari oirabadi amamam talamba panasi khutpuli bachi thado khutpuli base nakhoi karigi thado aibu kibro aibu kibra yamna phawbu jani haujiti kari shu pailero nangna nigadaba nangna ningadaba lai ninghoba haujiti dam yam laikhinida chai khara yamna charaba aduga chara khare helaba samu gumna kalabana pangando na tapna lokthokado aduga nangna aphawba saramba singdo mafam asidagi nan thokchakro haiduna nahakku mafam asidagi thadokpa matamna na khongna thangaga chatpa ngamdabado madugi phibam dune khoina thangadoribase yamba sarle oh haujiki minister le namit pene yo sir hey Jackie sir nangna section dabadagi paikhombbu nan thonki hauji paikhombdo hana gumna gyan hanjilagi aduga inspector tayaiga loinaraga aigi career mangnaba aini inspector paikhombbu losin duna thambani haiba masigi chapchaba evidence putholaga aibu dandi pina namagi dama honari bani masigi inspector sina sir hatakti sohela resa jage sohela rengakne aduga hauji makha tarakase paikhombbu bu phadunu purolaga mafam masida makhoini angawbugi choirona du amamba kanung masida nohon batare dana sir madumok soidana tawsi sa
ꯑꯗꯨꯒ ꯑꯩ ꯋꯥꯍꯩ ꯆꯥꯛꯇꯣ ꯁꯨꯞꯅꯇꯪꯒꯤ ꯑꯌꯨꯛ ꯄꯤꯖꯧ ꯅꯨꯃꯤꯗꯥꯡ ꯄꯤꯖꯒꯅꯨ ꯑꯗꯨꯒ ꯃꯄꯥꯡꯒꯜ ꯁꯦꯀꯟꯗ ꯀꯟꯈꯠꯂꯛꯂꯕꯗꯤ ꯅꯣꯡꯃ ꯀꯥꯜꯂꯒ ꯅꯣꯡꯃ ꯄꯤꯖꯕ ꯅꯣꯡꯃ ꯍꯦꯜꯍꯟꯕ ꯅꯣꯡꯃ ꯄꯤꯖꯕ ꯃꯗꯨꯗꯒꯤ ꯈꯔ ꯀꯨꯏꯔꯛꯂꯒꯅ ꯅꯤꯅꯤ ꯀꯥꯟꯕ ꯍꯨꯝꯅꯤꯗ ꯄꯤꯖꯕ ꯅꯤꯅꯤ ꯀꯥꯟꯕ ꯍꯨꯝꯅꯤꯗ ꯄꯤꯖꯕ ꯃꯗꯨꯗꯒꯤꯗꯤ ꯃꯊꯪ ꯃꯊꯪ ꯆꯔꯥ ꯍꯦꯜꯍꯜꯂꯒ ꯀꯟꯈ꯭ꯔꯕ ꯃꯄꯥꯡꯒꯜ ꯑꯁꯦ ꯅꯈꯣꯏ ꯑꯃꯃꯝꯇꯒ ꯂꯝꯕꯥ ꯄꯥꯅꯕ ꯉꯝꯒꯗ꯭ꯔꯣ ꯁꯔ ꯅꯈꯣꯏ ꯑꯃꯃꯝꯇꯒ ꯂꯝꯕꯥ ꯄꯥꯅꯍꯟꯒꯅꯤ ꯅꯈꯨꯠ ꯅꯈꯣꯡꯁꯤꯡ ꯑꯗꯣ ꯄꯦꯟꯅꯕ ꯐꯨꯕ ꯀꯥꯎꯕ ꯅꯦꯠꯄ ꯃꯤꯅꯤꯁꯇꯔ ꯕꯥꯕꯨ ꯅꯪꯅ ꯀꯌꯥꯝ ꯀꯨꯏꯅ ꯇꯌꯥꯏꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯉꯝꯒꯗꯕ ꯃꯐꯝ ꯑꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯗꯣ ꯁꯣꯏꯗꯅ ꯌꯧꯔꯛꯂꯒꯅꯤ ꯀꯔꯤ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯌꯧꯔꯛꯂꯅꯤ ꯑꯩ ꯅꯪꯒꯤ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯊꯤꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯈꯟꯖꯔꯤꯕꯕꯨ ꯅꯣꯡꯆꯨꯞꯂꯣꯝꯗꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯅꯣꯡꯆꯨꯞꯂꯣꯝꯗ ꯑꯩꯈꯣꯏ ꯐꯪꯉꯣꯏ ꯅꯣꯡꯄꯣꯛꯂꯣꯝꯅꯤ ꯍꯥꯏꯅ ꯊꯤꯔꯕꯁꯨ ꯑꯩꯈꯣꯏ ꯐꯪꯉꯣꯏ ꯃꯥꯏꯀꯩ ꯑꯃꯠꯇꯗ ꯃꯈꯣꯏꯅ ꯆꯠꯄ ꯉꯝꯒꯗꯕ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯑꯣꯠꯄ ꯃꯔꯛ ꯃꯔꯛꯇ ꯑꯩꯅ ꯂꯥꯛꯑꯒ ꯅꯪꯒꯤ ꯅꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯁꯤ ꯌꯦꯡꯗꯨꯅ ꯑꯩꯅ ꯃꯣꯃꯣ ꯅꯣꯛꯄ ꯃꯤꯅꯤꯁꯇꯔ ꯕꯥꯕꯨ ꯑꯩꯒꯤ ꯈꯨꯠ ꯄꯨꯜꯂꯤꯕꯁꯤ ꯊꯥꯗꯣꯛ ꯃꯗꯨꯒ ꯄꯥꯡꯒꯜ ꯆꯪꯉꯤꯉꯦ ꯃꯁꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯉꯥꯡꯉꯨ 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 ꯁꯤꯔꯝꯗꯥꯏꯒꯤ ꯈꯣꯡꯒꯥꯎ ꯍꯥꯏꯕꯗꯨꯅꯤꯅꯦꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯇꯧꯈꯤꯕꯁꯤꯡꯗꯣ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯄ ꯌꯥꯏ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯪ ꯀꯩꯗꯧꯉꯩꯗ ꯍꯤꯡꯅ ꯆꯠꯂꯔꯣꯏ ꯑꯗꯨꯅ ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡꯗꯣ ꯅꯪ ꯈꯪꯖꯔꯣ ꯏꯟꯁꯄꯦꯛꯇꯔ ꯄꯥꯏꯈꯣꯝꯕ ꯑꯩꯅ ꯐꯥꯕꯅꯤ ꯀꯔꯤ ꯑꯩꯅ ꯐꯥꯕꯅꯤ ꯃꯁꯤꯗꯤ ꯅꯪꯁꯨ ꯈꯪꯂꯝꯂꯅꯤꯗ ꯑꯩꯅ ꯑꯔꯣꯟꯕ ꯄꯣꯠ ꯆꯩ ꯈꯔ ꯄꯨꯊꯣꯛꯄꯗꯣ ꯃꯍꯥꯛꯅ ꯐꯥꯈꯤ ꯃꯉꯣꯟꯗ ꯑꯩꯅ ꯁꯦꯜ ꯄꯤꯔꯒ ꯑꯣꯐꯔ ꯇꯧꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯧꯈꯤꯗꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯍꯥꯛꯅ ꯍꯦꯟꯅ ꯄꯣꯠ ꯆꯩ ꯐꯥꯕ ꯍꯦꯜꯂꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯄꯔꯥ ꯑꯗꯨ ꯇꯝꯕꯤꯗꯕ ꯌꯥꯗꯕꯗꯒꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯐꯥꯖꯤꯜꯂꯒ ꯃꯐꯝ ꯑꯁꯤꯗ ꯊꯝꯈꯤ ꯆꯍꯤ 15 ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯅꯨꯡꯉꯥꯏꯅ ꯃꯣꯔꯦꯗꯒꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯗꯨꯅ ꯑꯩ ꯁꯦꯜ ꯄꯥꯏꯔꯛꯈꯤ ꯊꯤꯀꯥꯗꯥꯔ ꯕꯥꯕꯨꯗꯒꯤ ꯉꯁꯤꯗꯤ ꯃꯤꯅꯤꯁꯇꯔ ꯕꯥꯕꯨ ꯑꯣꯏꯕ ꯉꯝꯂꯤꯕꯁꯤ ꯅꯪ ꯈꯪꯂꯦꯗꯅ ꯑꯔꯥꯏꯕ ꯅꯠꯇꯦꯅꯦ ꯅꯪꯅ ꯄ꯭ꯔꯖꯥ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯖꯥ ꯅꯨꯡꯁꯤ ꯄ꯭ꯔꯖꯥꯒꯤ ꯃꯇꯦꯡꯅꯤ ꯑꯩꯈꯣꯏꯅ ꯄꯥꯡꯉꯤꯁꯤ ꯈꯪꯕ꯭ꯔꯣ प्रजागी मते अदुबु अचुंब करीनो अरानब करीनो हाइबदो अइखोइसु मुन्ना खंगबजान प्रजागी सेवा तौबदी सेल याउद्रबदी यादी सेल याउद्रबदी अइखोइबु नुंसियु यादी खुत्त सेल पाइरबा जम 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 पाइरगा लंबीद चाय चाय दुन चलबदी मी सिंगसे अइगी गाक्तो ओइगनी अइने मतिक यामना चारबा अदुगा फुरिकाउदु सेल याउद्रबदी अइगी तुंगदा अइगी इमी फावबा लेपिउ याबा मतम नतेने तयाय अइखोइबु मतम पुनमुक्ता नंगना तुगचरिबा अइखोइसु अफफत पुनमुक खंगिने अरोनबा कारबार खर तौदुना मदुगी सेल सिंग तालिबसी अइगी कईदा अइना पैसिनबा नतेने मथोंग चादबा सेल पांबा प्रजा सिंग असिदा पीनेनबगिदमक्तनी नखोइ पुलिसने करि तौंगंगे नखोइ पुलिसने करि तौंगंगेबा भोट सेल येलंबगी कैंडिडेट अमक्तंग नखोइना फाबा ngambro नत्रगा भोट सेल येनबा दु लौरुबगिदमक अरोबा मी मत पुलिस नखोइना फाबा ngambro भोट नि हाइरदी ऑटो अमदा मौ मयाम लाक्सिलन ओइनी येटनी खंगदगै ममित लाउबी ममित कुटपी मया चौबी युमसिगी थोंगालदा परेंग 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 मदो पैसा पीद्रबदी चट्लु हाइबी यादीने नखोइना नोंमई मचाम पाइसलगा अइखोइदी पुलिस इंस्पेक्टर निदो सिंगम निदो मुक्तन बुलेट अमा तोंगा लेबदुनदी नखोइनी यारो अइखोइगिसे मिनिस्टर बाबुन होनरिबसे लेबाक ngaktiba adusu chumnagi MLA nate lamdam masigi cabinet minister masigi thakse masi yoruknaba honabada ai kari doi khangbro pomnamak asi phangnaba honabada paisa paisa पैसा तानब होनबदा अइगे मायोक्ति येलग्लबदी मी अदो मफम असिदा इना थामे अमुक हना मयुमदा चलहनखिदि कया अमसु मफम असिदा सीखिबदिगी योली कोरौगा लोइनाना
ꯁꯔꯨ ꯄꯣꯂꯥꯡ ꯂꯩꯕ ꯀꯥ ꯂꯩꯕꯅꯤ ꯃꯐꯝ ꯑꯗꯣ ꯅꯪ ꯁꯣꯏꯗꯅ ꯎꯒꯅꯤ ꯃꯔꯥꯏꯕꯛ ꯐꯕꯗꯒꯤ ꯄꯥꯏꯈꯣꯝ ꯑꯗꯨ ꯅꯥꯟꯊꯣꯛꯈ꯭ꯔꯦꯗꯅ ꯅꯪꯅ ꯄ꯭ꯂꯥꯟ ꯄꯨꯝꯅꯃꯛ ꯁꯤꯜꯂꯒ ꯑꯩꯒꯤ ꯏꯊꯛꯇ ꯆꯥꯔꯖꯁꯦ ꯊꯥꯡꯒꯠꯅꯕ ꯍꯣꯠꯅꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯃꯁꯤꯃꯁꯨ ꯈꯪ ꯅꯪꯒꯤ ꯅꯌꯨꯝꯗꯣ ꯑꯩꯅ ꯃꯩ ꯊꯥꯟꯕꯅꯤ ꯅꯪꯒꯤ ꯅꯃꯥ ꯑꯃꯗꯤ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯕꯨ ꯄꯨꯟꯁꯤ ꯂꯣꯏꯁꯤꯜꯂꯒ ꯅꯪꯅ ꯀꯞꯄꯗꯣ ꯑꯩꯅ ꯌꯦꯡꯅꯤꯡꯕꯅꯤ ꯃꯤꯅꯤꯁꯇꯔ ꯕꯥꯕꯨ ꯃꯤꯅꯤꯁꯇꯔ ꯍꯟꯗꯃꯨꯛ ꯑꯩꯒꯤ ꯈꯨꯠ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯅꯥꯟꯊꯣꯛꯄ ꯇꯥꯔꯕꯗꯤ ꯅꯪꯕꯨ ꯍꯤꯡꯅ ꯊꯥꯔꯣꯏ ꯅꯪꯕꯨ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯈꯪꯍꯟꯒꯅꯤ ꯅꯈꯣꯏꯒꯤꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ ꯃꯁꯤꯅꯅꯤꯅꯦ ꯅꯈꯣꯏꯕꯨ ꯑꯆꯧ ꯑꯁꯥꯡꯅ ꯌꯨꯝꯗ ꯂꯣꯏꯕꯗꯣ ꯑꯩ ꯄꯟꯅꯤꯡꯗꯦ ꯑꯗꯨꯒꯨꯝꯅ ꯁꯤꯖꯤꯟꯅꯔꯤꯕꯗꯣ ꯅꯪꯅ ꯄꯨꯂꯤꯁꯀꯤ ꯃꯔꯝꯗ ꯈꯪꯂꯕꯁꯨ ꯑꯁꯤꯒꯨꯝꯕ ꯈꯪꯗꯕ ꯀꯌꯥ ꯃꯔꯨꯝ ꯂꯩ ꯌꯥꯎꯁꯪꯗ ꯀꯔꯤ ꯇꯧꯏ ꯈꯪꯕ꯭ꯔꯣ ꯌꯥꯎꯁꯪꯗ ꯀꯔꯤ ꯇꯧꯏ ꯈꯪꯕ꯭ꯔꯣ ꯚꯣꯠ ꯃꯌꯥꯗ ꯂꯥꯛꯈꯤꯕ ꯃꯧꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯚꯣꯠ ꯄꯤ ꯈꯪꯗꯦ ꯄꯤꯗꯦ ꯈꯪꯗꯦ ꯄꯔꯦꯡ ꯄꯔꯦꯡꯅꯤ ꯂꯥꯛꯀꯗꯧꯔꯤꯕ ꯁꯨꯃꯥꯡꯗ ꯍꯣꯂꯤ ꯏꯁꯩ ꯁꯛꯆꯜꯂꯗꯣꯏꯅꯤ ꯇꯧꯗꯣꯔꯤꯕ ꯃꯗꯣ ꯂꯨꯄꯥ 500 ꯄꯤꯔꯨꯕꯗ ꯃꯆꯤꯟꯁꯤꯡꯗꯣ ꯈꯨꯡꯅꯨꯡ ꯇꯨꯡꯗꯣꯔꯤꯅꯤ ꯃꯗꯩꯗ ꯂꯨꯄꯥ 5,000-6,000 ꯊꯥꯗꯔꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ ꯃꯗꯨ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥ ꯊꯥꯗꯗꯣꯔꯤ ꯑꯁꯤꯒꯨꯝꯕ ꯀꯌꯥꯁꯤꯗꯤ ꯅꯈꯣꯏꯅ ꯌꯦꯡꯁꯤꯟꯗꯦꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯕ꯭ꯂꯦꯛ ꯀꯔꯕꯥꯔ ꯃꯆꯥ ꯈꯔ ꯇꯧꯕ ꯊꯤꯀꯥ ꯇꯧꯕꯗ ꯁꯦꯜ ꯈꯔ ꯆꯥꯕ ꯂꯝꯕꯤ ꯀꯣꯏꯂꯥ ꯊꯥꯅꯕ ꯍꯣꯠꯅꯕꯗ ꯊꯥꯗꯅ ꯈꯔ ꯂꯦꯝꯅꯕ ꯍꯣꯠꯅꯕ ꯆꯦꯡ ꯆꯥꯛ ꯌꯦꯟꯕꯗ ꯑꯩꯒꯤ ꯃꯤ ꯈꯜꯂꯒ ꯈꯔ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯑꯁꯤꯒꯨꯝꯕꯗꯅꯤ ꯅꯣꯏ ꯌꯦꯡꯁꯤꯜꯂꯤꯁꯦ ꯅꯨꯡꯁꯤꯗ ꯉꯁꯤꯗꯒꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯈꯔ ꯂꯩꯖꯔꯣꯅꯦ ꯃꯤꯅꯤꯁꯇꯔ ꯅꯪꯅ ꯑꯩꯕꯨ ꯀꯌꯥꯔꯛ ꯈꯟꯅ ꯑꯣꯜꯂꯕꯁꯨ ꯃꯁꯤꯃꯗꯤ ꯈꯪ ꯑꯩꯒꯤ ꯈꯨꯠ ꯑꯃꯗꯤ ꯈꯣꯡꯗ ꯄꯨꯜꯂꯤꯕꯁꯦ ꯃꯁꯤꯅ ꯑꯃꯨꯛꯇꯪ ꯅꯥꯟꯊꯣꯛꯄꯗ ꯇꯌꯥꯏ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯎꯠꯀꯅꯤ ꯃꯤꯅꯤꯁꯇꯔ ꯑꯩ ꯖꯀꯤ खरा लाव खोंदना मपांगन कलिबनीना खरा तोखिनी अदो मखों मखुट पुलिंगेसिदा नखोय मयाम अमुक्तो फुदना फनीसा ते नंग बुकरमने ले लेके बते आई लेफम खंद्रे थे एसपी दसु वारी सारो रे डीजीपी की मनाक्ते चतुना पाइखोम की वारी तबु रे अदु डीजीपी ना खना सियंगसी इंस्पेक्टर तयाइना मीगी थमोय नाना भी यामना तौखरे अदुबु करी तोरगदबा खंगते तयाइ नंगबु मफम कदाइदा लेरिगेबनो तयाइ अइना ट्रेनिंग चत्रिङैदा तयाइबु हराव हराव येंजरगा आई चनिंखिबने तयाइ अदुबु आई तयाइ उदना ट्रेनिंग चत्पा तारे अदुबु तयाइ तंफाना तयाइबु फंगनबा थिगन तंफाना असेंबा तयाइबु नुंसिजबा ओरबदि तयाइबु सोइदना फंगनबा होनगनि तयाइ लाकले इंस्पेक्टर